ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯨꯠ ꯊꯥꯅꯕ ꯇꯣꯛꯂꯁꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯥꯟꯇꯤ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯅ ꯐꯣꯔꯃꯔ CM ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ M ꯏꯕꯣꯇꯣꯝꯕꯤ ꯂꯩꯈꯤꯗꯕꯒꯤ 18 ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯤꯡꯁꯤ ꯑꯃꯗꯤ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛꯁꯨ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯃꯈꯨꯠ ꯆꯜꯂꯕ ꯃꯤꯕꯨ ꯈꯨꯠ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯡꯗꯕ ꯃꯊꯧꯅꯥ ꯂꯩꯇꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯍꯧꯖꯤꯛꯁꯤ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯗꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯂꯩꯉꯥꯛꯇ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯋꯥ ꯑꯅꯥꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯈꯨꯕꯝ ꯑꯃꯗꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯣꯇꯣꯗ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ 30ꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯈꯟꯒꯠꯇꯨꯅ ꯃꯤꯑꯣꯏ 3,000 ꯂꯣꯝꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ internally displaced persons relief fundsing ꯈꯨꯠꯁꯤꯟꯅꯈꯤ ꯂꯣꯏꯅꯅ ꯇ꯭ꯔꯁꯠ ꯑꯁꯤ ꯊꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯏꯀꯠꯈꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝꯁꯤ ꯀꯟꯗꯨ ꯂꯩꯇꯥꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯐꯝꯐꯥꯎ ꯑꯩꯗꯤ ꯈꯪꯉꯝꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯠꯅ ꯁꯨꯅꯕ ꯂꯦꯞꯇ꯭ꯔꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯡꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯃꯈꯨꯠ ꯆꯜꯂꯕ ꯃꯤꯁꯤꯗ ꯈꯨꯠ ꯊꯥꯔꯒ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯄꯥꯡꯗꯕ ꯃꯊꯧꯅꯥ ꯂꯩꯇꯕ ꯄꯥꯡꯗꯕ ꯃꯤꯅ ꯇꯧꯒꯗꯕ ꯊꯕꯛꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯔꯣꯡꯒꯦꯁ ꯇꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯅꯤꯟꯗꯥ ꯇꯧꯋꯦꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯂꯩꯔꯤꯕ ꯏꯆꯝ ꯆꯝꯅ ꯌꯨꯝꯗ ꯂꯩꯖꯕꯁꯤ ꯂꯥꯛꯑꯒ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯄꯒꯨꯝꯕ ꯅꯣꯡꯃꯩ ꯕꯣꯝ ꯊꯥꯗꯔ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯒꯨꯝꯕ ꯁꯤꯗꯤ ꯄꯥꯡꯗꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ ꯃꯤ ꯑꯃꯅ ꯇꯧꯕ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯕ